Ariba lupa mga tara amasung chamngagi note na lupa lising tara dagina lising kuntraga mga fawbatan ba yagadawre. COVID-19 gi ani subo web lakpadagi makata na sandok patingna na ba laingak na lakhot patsaksin thawrangi saruk ama oina lockdown amadi curfew thamjin khibadagi sufam nompham leitraba chairak asida ariba amadi chanadraba lupa mga chatpi tara chatpi amadi chamnga chatpi note sing coin bazar platform da yonduna lupa lising tara dagina lising kuntraga mga fawba tan bagi khudong chaba laigani haina agency dagi phangba paw mana haire internet ki kuthang da lupa lising kun mga fawba yonba yagadaba lupa tara chatpi adu British na palingai kumja lising amaga chamapan nifuga humdoida isu tawkibo oigadavane note adu ginakal amadana asoka pillar yawgadavani amade atopa nakal adu dana hi yakpo oigane note adu RBI ge governor CD Desmukh ki khuyek yawgadavani amade English mayekta ngakta ibo oigadavane hairiba magun sing asi yawba lupa tara chatpi leiravade photo ama namduna online platform da coin bazar da upload tawgadavane kanagumba ariba senjek sing thamjinba pamjaba sing lotuna thamliba sel sing gi manungda ariba lupa manga chatpi ge oina su lupa lising kuntra dage kuntra ga manga phawba tanba yagane hairiba khudong chaba sigi damak lupa manga chatpi adu Reserve Bank of India na isu tawbo oigadavani amadi number 786 asi yawgadavani note asi laiba taragade coin bazar da upload tawraba matung malemgi coin collector singna mamal hulakadavani serial number anirak hanjina iba demonetization amage lupa samnga chatpina lupa lising mga fawba yonba yagani amade note adugi matai amana lemhoriba matai ahum dage chang hendokna laiba oiragade lupa lising tara fawba yonba yagani haire hairiba note sing asi laiba miyoi sing official website coinbazar.com da changduna seller gi registration tawgadavani coin bazar da photo adu ariba sell mayek sing khomjin ba kangbu da advertisement tawgani apamba collector singna amuk paw phoroktuna mamal ngangna gadavani haire ningsing ba yabade Reserve Bank of India RBI na laibak asida sisinariba note sing asi asoy angam thokhandana ba yam kupna yangsinduna namlibani masimagna note khudingmak chap manaribani adum oinama karigumba matamda asoyba khara thokibadage leihoriba note singa manadaba note sing tathokiba yawrake hairiba note sing asumna atangba makalgi selyak oirakpani loinana laibak asigi amadi malemgi ariba coin amadi note collector singna mamal wangna piduna hairiba miyam ga manadaba note amadi coin sing adu lainana ba hotnabani education minister na ningkhai khiba DM college building gi saruk sing yengsin khrei class 10 12 exam gi maram da khana khrei education minister S Rajan ngase imphal gi Dhanamanjuri college of science gi saruk khara ningkhai khiba du yengsin khrei ngasi gi yengsin khongset adu da higher and technical education gi commissioner M Hare Krishna IAS DM University gi vice chancellor Dr Rajmohan Singh register Dr Nivedita Lairan Lakpam chief engineer education engineering wing gi Sharat Chandra Singh DM college of science ki principal amasung education department ki makok thongba official sing saruk yakhe DM college of science ki ningkhai khraba building gi saruk sing yengsin baga loina na hai khibada ningkhai khraba saruk sing amasung thangna leiba classroom sing athuba matamda semjilaga ne college asing ngalingai matamda sakhibana maram oiraga haujik leidiba classroom sing ase afaba phibam oidre akhanaba thorang ama paikhatuna anoba block sing sabagi tangai phadaba leire ariba structure sing ge mahut anoba sanana ba tangai phadaba thabak sing paikhalaga ne thausil asi lenga ki ahan bada tawgada thabak sing gi manung channa paikhat kane khongchela dugi makha satharak poina college aduge nongsup thangba sarukta lariba wall fencing gi phibam su yengchen khe DM University gi sagaliba administrative block ki phibam su yengchen khe semgat sagat pagi thabak khumang chauksin na ba mari lena ba sing da su pautak pi khe maduda natana college adugi awang thangba sarukta leibak thon bagi thabak paikhaliba du su yengchen khe mari lena ba official sing amasung contractor singna mahiroi khunai gi yenglaga chap chaba matamda loisin bina ba su khangan khe class 10 12 ki exam ki maramda khana khrei school fagalan si mission mai paganaba amasung haujik issue ama oiriba class 10 amadi 12 ki exam cancel tauba loinana evaluation tawbagi matangda ngasi education commissioner na share lawduna review meeting ama pangthokhrei video conferencing ki kuthangda pangthokiba thoramadu education S ki director additional director joint director amasung zonal education officer sing saruk yakhe mifam aduna maruoina class 10 amasung 12 ki examination cancel tawba matamda
करम तौना इवालुएशन तौगदगे हाइना खनखी IM ना एम्बुश तौरकपदा कमांडो की पर्सनल अमा सोकले कमांडो सिंह तोंग जिप्सी रक्षक अमांग अता थोखरे नुमित खुदिंग की जिरीबाम फाउदुना इम्फाल द चंगलक पोट चै पुबा गाड़ी सिंगदगी मखल मखा कयागी टेक्सिंग नमदुना लौबा थिंगनबा लैंगांग लौखलकपा अखनबा थौरांगी मखादा इम्फाल जिरी लंबी द पोस्ट हांगदुना थमखिबा स्पेशियल कमांडो यूनिट की टीम दा NSN IM नि चिंगनबा सिंगना बोम अमसुंग नोंमै कापसिनदुना एम्बुश तौरकपदा पर्सनल अमा सोकले रक्षक अमसुंग जिप्सी अमसु नोंमै मरु अमदि बोम मसेटना पांदुना अमांग अता थोखरे थौदोक अदुगी मतंगदा फंगबा पाउना हाई नोंमैना पुक्सेप्ता पालगा सोकलबा कमांडो की पर्सनल अदुगी ममिंग थोकसोम ससी चही निफुगा मरीने महाक थौबाल लाइसांग थेमदगिनी अनिसुबा IRB की राइफलमैन ओइना बिष्णुपुर पुलिस कमांडो दा एटेच तौरगा लेबने ngasi ambush nangkhiba raksak bullet group jeep adugi driver ni mahak ngasi numidang Rajmeti city da purakre mahaki haksang gi phibam thoina nungsa thiningai oide pawasina makata na hai Manipur police ki DIG Thamthing ngasangba amasung None district ki SP Ningsem Basum gi team ama nungbada semgat sagaliba security gi barrack sing yengsinba lakhi officer sing adu khudong thiba thoktana ba mangjawnona section thorang lakhut poina ambush nangkhiba team adu ROP चटपने पुलिस ऑफिसर सिंह की टीम मधु हनख्रब मतुंगदा स्पेशल कमांडो यूनिट के जमानदार माइबम बोनोना लुसिंग टीम अनी अदु मखोइगी स्पॉट हलकपदा एम्बुश अदु मायोक नखिबने कमांडो की टीम अनी अदुना ngasi nungthil pung 3:45 rom tarakpada rengpangdagi kilometer 3 lom khongsang lom da lakpagi mi tadaba ahangba lamhang amada IMB kadar sing aduna ambush tawrakhibane pawasina makhatana hai टीम कमांडर ओरिबा बोनोना ओपन जिप्सी अमदा तोंगलगा रक्षक अदुना तुंगदा इनरकपने चिंगथकी मफम अहुमदगी IMB कादर सिंह अदुना लेथोट बॉम्ब अमदी अफबा मखलगी ऑटोमेटिक राइफल सिंह सिजिनदुना स्पेशल कमांडो यूनिट की टीम अनिदुदा लांदासिलखी जमानदार बोनोना तोंगबा जिप्सी अदुदगी अहानबो ओइना IMB कादर सिंह अदुदा खुद हंदुना नोंमै कापा हौखी जिप्सी अदु खामलंबा तौदना कमांडो की पर्सनल सिंहना नोंमै कापना थूना यांगना थौरगा एम्बुश पॉइंट सिंह अदु लांथोरखी जिप्सी अदुदगी खजिक्तंग तामथोख्रबा रक्षक अदुदगिसु कमांडो की पर्सनल सिंह अदुना नोंमै राउंड कया मरुम कापलगा मफम अदुदगी नानथोकना होटनखी अदुबु गाड़ी अदुगी कंडीशन अदुकी मतिक फत्तबा मरमना एम्बुश पॉइंट अदुदगी नानथोकना होटनबदा मतम संगमनबना लेथोट बॉम्ब अमसुंग IM की नोंमै मरु कया मरुम मायोकनखी हाइना पाव असिना मखा तारी थौदोक अदु थोख्रबा तुंगदा इम्फालदगी स्पेशल कमांडो यूनिट की टीम सिंह reinforcement oina imphal dagi changsin khre nungba amasung manak nakpada leiba Assam Rifles की पर्सनल सिंगसु मफम अदुदा चंगसिलखरे नुंगबा पुलिस स्टेशन की OC गी टीमसु यौसिलकपगा लोइनना नुमिदांग वाइरमदा ऑपरेशन चथखि अदुबु मिफा मिपुन अमदे खुलाइना चिंगबा फागतपगी पाउदे नुमिदांग अथेंगबा फाउबा फंगबा ngamdre panba yabade IM की कादर सिंगना इम्फाल जिरी लंबीदा पोट पुरकपा गाड़ी सिंग नुमित खुदिंगे लमखांगदा थलगा गुड स्टेक्स ओइना यामलबा सेनफम सिंग खोमगतले हाइरिबा सेनफम सिंग अदु लौबा थिंगनबा लैंगा की याथंग मतुंगिना डिस्ट्रिक्ट खुदिंगदगी पुलिस कमांडो की पर्सनल सिंगी टीम मंगा खोमगतलगा अखनबा ट्रेनिंग पीदुना स्पेशल कमांडो यूनिट सेमदुना मफम अदुदा थाजनखिबने नेगेटिव रिपोर्ट पाइरमदबा फार्मेसी अमदि दुकान सिंग थिंजिनबा हौख्रे इम्फाल वेस्ट डिस्ट्रिक्ट की डिप्यूटी कमिश्नर न थोकिबो ऑर्डर अमगी मतुंगिना ngasi district asigi manungda lariba dukan famliba sing फार्मेसी हांगलिबा सिंग वर्कशॉप तौरिबा मियोय सिंग कोविड-19 टेस्ट तौबगी नेगेटिव रिपोर्ट पाइब्रा हाइना यंगसिनबा हौख्रे नेगेटिव टेस्ट रिपोर्ट पाइरमदबा दुकान फार्मेसी अमदि वर्कशॉप सिंग थोंगलोनहनख्रे हाइरे इरामसिगी मतंगदा डिप्यूटी कमिश्नर इम्फाल वेस्ट TH किरण कुमार गा पाउसी असिगा वारी सानाबदा हाई मणिपुर कोविड-19 पॉजिटिव ओइबा मिगी मसिंग लेप्तना हेंगलकपा असि येंगलगा लाइसेट असि संदोरकपा थिंगनबगिदमक इम्फाल वेस्ट डिस्ट्रिक्ट की मनुंग चनबा मफम सिंगदे लरिबा फार्मेसी सिंग वर्कशॉप सिंग दुकान तौरिबा मियोय सिंग कोविड-19 टेस्ट तौरगा नेगेटिव रिपोर्ट जून 9 फाउबगी मनुंगदा पुथोक्त्रबदि थोंग हांगदना बखंगन खिबा लैख्रबने फमुंग चनी लैगदबा DRDO गी हॉस्पिटल अमा कियामगैदा साबा हौख्रे मणिपुर लेंगांगना कोविड-19 लाइसेट थेंगनबा लौखलकपा खोंथांगी सरुक अमा ओइना इंडिया लेंगा की मिनिस्ट्री ऑफ डिफेंस की मखादा फमुंग चनी लैगदबा डेडिकेटेड कोविड हॉस्पिटल अमा कियामगैदा साबा हौख्रे पाउसे सिना फंगबा पाउना हाई इम्फाल ईस्ट के कियामगै मयाई लेकाइदा डिफेंस रिसर्च एंड डेवलपमेंट ऑर्गेनाइजेशन DRDO गी मखादा हॉस्पिटल अदु सागतपा हौखिबने फमुंग चनी लैगदबा हॉस्पिटल असिदा ICU फमुंग यांखै अमदि जनरल बेड 150 लैगनी
hospital asigi foundation war puting de sagat pa hore hospital asigi matang da chief minister N Biren amhaki social media account da thagalakpa post da phongdok libade prime minister Narendra Modi na lamdam asigi miyambu nungsibiba amade mateng pangbibagi saruk ama oina kiam gaida athuba matamda dedicated covid hospital ama uba phanglagani haire DRDO ge tengbang ga loinana sagat gadori ba phamung sani legadaba hospital asigi samgat sagat bagi thabak ase war puting da sangsilli haina phongdokle loinana thabak sing asibu yengsinnabagi damak Kairao Assembly constituency gi MLA Laurembam Rameswar Mitai busu thagat pa phongdokli haire amaromda hospital sagat bagi thabak asibu kupna yengsilliba Kairao Assembly constituency gi MLA Laurembam Rameswar Mitai na pausi asiga wari sanabada hai hospital asigi sabagi thabak ase war puting da sangsin baga loinana Ministry of Defense ki RND wing ama oiriba DRDO amade Manipur lenga ke Manipur Police Housing Corporation ge engineering sing punna ahing nongthil naidana sengbat sagaliba sing adu yengsilli hospital asigi foundation athubada loisilaga hospital gi atai masak sing ase DRDO na mapan lamdagi puraklaba matungda pankhatkadabane hospital ase mapung phana sagatpagi thabak ase tha amagi manungda loisinaba pandam thamle covid ki ahum suba web ki bu oirabasu hojik maki thengnariba ana layingi khudong sadaba sing asigi yenglaga hospital asi lakliba July ahanba sayol ta sanganaba pandam thamle masigi hospital asi sagatpa loirabade state asida covid ki saitheng phanglaba miyamna mayok nariba khudong sadaba sing khara makhaide kokhanba ngamlagane Manipur lenga ke chief minister N Biren na asigumba hospital ama Kairao Assembly constituency asigi manungsanba kiam gaida sagatpi ba sigi damak chief minister bu MLA Rameswar na thagat pa phongdokhe miyamna COVID-19 laisat asidagi checksina laibinaba apil tawbaga loinana Manipur lenga ki makhada hojik sathariba COVID-19 mass testing asida thokpiduna test tokpinaba loinana isa isagi hakselge COVID status khangdokpiyu haina apil tawkhe masiga loinana laisat asidagi ngakthoknabagi damak vaccine sing kapthokpinabasu MLA na apil tawre miyamda namthak tawbagi maralda police phaki ba kanguzam karnajit kaisum sang yaukhre miyamda namthak tawduna thaja hallaga kanaba laktho'i haiba maralda Delhi dagi phaki ba kanguzam karnajit ngasi chief judicial magistrate Imphal East ki court na tha asigi kungahumdoi fauba judicial custody remand pi khre mahaki numit taret ni ge police custody remand gi matam loikhibaga loinana video conferencing ki kuthangda police na judicial custody remand prayer ga loinana puthokibane mahaki maiki dagi su defense council ki kuthangda bail application tharakhi haire loinana international youth committee IYC gi mingda miyamda namthak tawbagi thabak sathaki haiba maralda Porompat police na formal arrest tawbagi ayabasu court na pikhi haire remand hearing aduda case asigi ayogi maiki dagi thamlakiba submission aduna palivade haukiba kumja 2016 da lalambung makhongdagi Doram Gayatri kauba miyo yamana mahaki law ingkholadu kanguzam karnajitna asaba chechang sizinaduna masa khangandana yonthoklamle haibagi complaint ama Porompat police station da tharakhe police na case ama laukhatuna investigation chathaba matamda karnajitna atopa nupi ama nektuna asengba yumbu oidiba complainant sahanduna yonthoklamki haiba khangkhe loinana nahasinggi oiba international committee amagi lusingba karnajiki mathakta wahang pahang chathaba matamda mahaki mathakta siriba maral sing yajakhe maramasina mahakna mahaki mathakta investigation chathaduna makhataba i pausing khangdokbagi tangai fadaba leiba maramna judicial custody remand pibinaba ayona prayer tawkhe court asina case record sing kupna yenglaba matungda karnajiki bail application adu reject tawbaga loinana police ki prayer aduda ayaba piraduna mahakpu tha asigi kungahumdoi phauba judicial custody remand pikhibane loinana child rights amadi environment issue gi ming sizinaduna miyamda namthak tawrambani haiba mahaki mathakta lakiba topa case amagi investigation chathanaba Porompat police na haijarakhiba formal arrest tawbagi ayabasu court na pikhi haire Oliver formal arrest laukhre Global Youth Foundation GYF ki director ni haiba kanguzam karnajika mari leinaba bank account hanglamba khurai lamdong bazar dage Oliver Moirangthem chahi kunga apokpa Moirangthem jilang ambabu Porompat PS na lakhulakpa topa FIR number 86 close 4 of 2021 da CJM Imphal East na formal arrest pikre Porompat PS na lakhulakpa FIR number 25 close 1 of 2016 gi makhada Oliver bu judicial custody remand prayer gi damak ngasi
accused asi puthoraki remand prayer asigi mathakta foreign nation oidiba Nepali mahiroi amana mamang thakta tawrakiba complaint ga mari leinana police station asinasu nauna formal arrest launana bagidamak prayer nirakhi prayer asiga mari leinana Oliver bu judicial custody remand piraba matung police station asigi makhada nauna formal arrest launaba prayer nirakhiba FIR number 86 close 4 of 2021 da CJM Imphal East na tha asigi taraga nipan phauba numit taret nigi police custody remand amuk pikhrei Lanai hospital singna vaccine kapagi lawgadaba mamal ministry na nauna lepkhre laibak asida leriba Lanai hospital singna covid ngakthongnaba vaccine kapada lawgadaba mamal sing ngasi India government ki Ministry of Health and Family Welfare na lepkhre ministry asigi additional secretary Vikas Sil na kuyak biduna laibak asigi state amadi union territory khudingmakki public health and family welfare gi additional chief secretary amadi principal secretary da thaba cherol aman hai tha asigi nipan da thokiba covid vaccine kapagi anuba kanglon sing asi state khudingmak na ngak na satkadabani Lanai gi hospital singna vaccine kapa matamda service charge oina lupa chamaga yankhai dagi hena lawba yaroi vaccine gi oina de manufacturing company singna lepa mamal gi matungina lawgadabani haide maram asina Lanai covid vaccination center singda Covishield vaccine gi oina company na lepliba lupa 4 ke mathakta GST gi lupa 13 amade service charge yauraga punna lupa 7 ka marfu dagi hena lawba yaroi Covaxin gi oina company gi mamal lising amaga chani asigi mathakta GST lupa hompu amade service charge chamaga yankhai yauraga lupa lising amaga chamri tara amade Sputnik 5 ki oina company gi mamal chamapan ga nifuga nipan GST lupa nifuga taret amade service charge chamaga yankhai yauraga punna lupa lising amaga chama nifu manga dagi hena lawba yaroi haire laibak asigi tongan ba Lanai vaccination center singda vaccine kapagi mamal hena lawdana ba Kowin website ta matam gi oina update tawgane masida sunatana vaccine puthokliba company singna nauna leblakba vaccine gi mamal su miyam da website asigi khuthangda khangan gadawani haire maram asina miyam amadi mari lainaba authority na covid vaccination center singa vaccine kapagi mamal hengana lawribra haibadu yengsingane maduda kanglon gi wangmada laingak na lebliba mamal asidagi hengana lawramba thengnarabade logi oiba chap chaba action lakhutgadawani hainasu cherol asina makhata na haire bom pokhayan kiba mahiroi khunai gi mangjabani mahiroi lo All Manipur Student Union gi headquarter da ngarang numidang pung 3:10 tarakpada laibak thiba bom pokhayan kiba du mahiroi khunai da achoba mangjaba mani haina mahiroi khunai na lawpham thoe asigumba thodok ase matungda muhonna tawbidana ba mahiroi loop manga MSF Desam KSS suk amadi AIMS ki maikidagi appeal tawrakle mahiroi singda aki akhang nangan ba haibase laibak asigi oina mangjabane laibak mi gi mahiroi khunai gi mahiroi singna thabak thoram kaya pangthoktuna lakle irol ge inat ki amadi laibak ki oiba tongan ba ihau singda mahiroi lup asina achoba thodang kaya lawduna thawai khubak ta haptuna laibak miyam gi yaifana ba tawduna ngasi phawba lakle matungda mahiroi singda sigumba thodok amukhana tawbiganu haina mahiroi singi maikidagi appeal tawrakle bom pokhayan bagi thodok adubu awang nongpuki tongan ba mahiroi lup singi apunba organization ama oidiba North East Student Organization nasu akan ba mawongda yaningda ba phongdorokle French President da khupakna thakiba miyoi fakhre vaccine kaplubi ama numit tarani subada laikhidre haukiba me kungani panda COVID-19 dagi ngangthoknaba vaccine kaplubi nupi ama ba ningthokaba numit ki ayukta BP stroke torokpadagi Jenims ta pukhatlaga pung khara laika naramlaga nungthil pung amaga minute nifuga mangarom taba matamda laikhidraba adudi Imphal West District ki Kwakaithel Konjeng Laikai dagi Laistram Bino Devi chahi humbudraga nithoi mapuroiba Laistram Tombi kawe imung manunggi mi singna phongdorokpagi matungina Laistram Bino mamang sahidasu COVID-19 positive oirubadagi phagalakhiba mini haukiba me kungani panda Kwakaithel Konjeng Laikai ki primary health center da pangthokpa mass community vaccination program da vaccine kaplubane vaccine kapa numitu da center aduda lairamba doctor da laikhidrabe binona masagi heart ki anaba amasung BP wangbagi guli susai haina khangankhe adubu vaccine kapluraba matung nongalaga haksang thindokpa amasung arum laihok torokpadagi doctor na pirakpa paracetamol guli charga leirakpane adubu ningthokaba numitki nongalamdaida phamungda gyan tadana leirambane private ambulance ama kauraga ayuk pung 8 lom tabada Jenims ta pukhatkhe Jenims yauraba matungda grenade ki matengna covid test tawbada positive oire haiduna hospital gi flu clinic ta hangliba covid care center da admission tawraga layeng lakhibane center asidasu bed fangdabana maram oiraga ground floor da thamlaga treatment pikhi doctor na anaba si
ICU da thambana phagani haiki adubu ICU gi bed leitavana floor da dum leiki ICU da thamnaba kanna haijarabasu bed leite nakhoina atopada pugi hairabasu refer tawgi haiduna mafam aduda adumak taaduna leiki kona oxygen room da thamduna sor holanaba kanna honaki room adudasu khulai gi awatpa kaya leibadagi awaba kaya mayoknoki imung manunggi miyoi singna makha tana phongdorokpada leikidraba bino mamangda hana positive oikiba maramna mapan thoktana yamna section leibane haukiba me kungani panda vaccine kapluba numit adu khaktada mapan thoklubane matau karamna covid positive oiraklibano haibasi angakpa poe hospital asida thawai hingna bahaiduna puraklaga mafam asida oiriba asidi isagi ikhongna laklaga mangthiba haibadu thoklei thawai hinggadra haiduna hospital la puraklaga mafam asida bed phauba phangdana siba haibadu thoklei sangalaiba sen paiba kangbugi oirade hospital gi doctor amasung achau asang sing poisen senduna hotnai sangalai sen paidaba imung kaya amade kokta khut haptuna isorna tamba nongdam ngaiba natana upai amata leikide haina nungaitaba phongdokle ka manungda wari sanaba asina covid 19 laina khwaidagi hena sandokhalle study covid 19 laina thogaliba SARS CoV-2 virus ase ka manungda marks uptana wari watai sanabada khwaidagi hena sandokhalli haina study amada puthokre Journal of Internal Medicine da phongkiba study aduda wari sanaba matamda paithorakpa droplets singsi madugi size matungina kadai phauba sana pai amasung virus kaya yamna yawi haibadu takhi researchers singna phongdokiba matungina nungsitta minute kaya marum paiduna leiba ngamba mayai oirap tawba size ki droplets sing asina khwaidagi khudong thiningai oi haire masigi droplets singsi nungsitna puduna thana paiba ngami haina researchers singna haiki mina wangang bada matin paithorokpa ikoina uba phangi adubu mina uba phangdaba yamna pikpa droplet lising kayasu leiri haina United States National Institute of Diabetes and Digestive and Kidney Disease ki Edian Bex na phongdoki virus yamna yauramba yaba wangang bada paithorokpa droplet singsi ising manin olaga paithokraba matungda nungsita minute kaya marum tawraga leiba ngamme masi maikugumna leiba maramna atopa mi singda yamna khudong thiningai oi haina study gi senior author odiba Bex na haiki COVID-19 laisat hek haukibadagi researchers singna virus asi karamba mawongda sandoi amasung nungsitta yauba droplet singna kadai phauba sokhalli haibagi matangda tongan ba maikaida study tawduna lakhi makoina COVID-19 laina asi khwaidagi maruwaina nungsittagi launabani haina puthokpa khakta natana ka manungda marks uptana wari watai sanaba aside khwaidagi hena khudong thiningai oi haina su puthokhi chaba thakpa asi ayambana manungda tawba amasung wa hauna ngangnaba maramna bar amasung restaurant singsi laisat sandokpa asigi epicenter singni haibasida ngakmingai oide haina study gi author singna haiki vaccine kapthokpagi hek mathangda laisat asi thingnabagi lalong singi marakta wa ngangbada marks upa haibasi thamgadabane loinana ka singda kuina naisillaga leiba aerosol sing thogan kinabagi damak thongnaw ningthina hangdokadabani haina researcher singna haiki